ꯁꯥꯡꯂꯕ ꯄꯨꯋꯥꯔꯤꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯩꯇꯩ ꯀꯧꯕ ꯀꯥꯡꯂꯨꯞꯄꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥꯛ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯃꯩꯇꯩꯁꯤꯡꯒꯤ ꯀꯜꯆꯔꯅꯤ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯜꯆꯔꯒꯤ ꯃꯆꯥꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ, ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯃꯗꯤ ꯂꯣꯟꯒꯤ ꯃꯊꯛꯇ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯉꯥꯟꯊꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯩꯇꯩꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯁꯥꯒꯩ ꯑꯃꯗꯤ ꯁꯅꯥꯃꯍꯤ ꯈꯥꯏꯗꯣꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯃꯁꯤꯃꯛ ꯃꯩꯗꯤꯡꯉꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯕ ꯄꯊꯥꯞ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛ ꯌꯥꯎꯗꯕꯗ ꯃꯩꯇꯩꯗꯤ ꯑꯉꯧꯕ ꯃꯆꯨꯒ ꯈꯥꯏꯗꯣꯛꯅꯔꯒ ꯁꯪꯒꯣꯝꯅ ꯁꯪꯒꯣꯝ ꯑꯣꯏꯗꯕꯒꯨꯝ ꯃꯍꯥꯛ ꯃꯩꯇꯩ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯁꯤꯅꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯧꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯅꯥꯃꯍꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯦꯡꯁꯤꯟꯗꯨꯅ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯁꯛꯇꯥꯛꯂꯤꯕ ꯃꯁꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯜꯆꯔꯁꯤ ꯌꯥꯗꯕ ꯃꯤꯗꯨꯗꯤ ꯃꯩꯇꯩꯅꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯩꯇꯩ ꯋꯩꯁꯅꯕꯁꯤꯡ ꯑꯃꯗꯤ ꯕꯥꯃꯣꯟꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯕꯨ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯩꯇꯩꯅ ꯃꯩꯇꯩ ꯑꯣꯏꯖꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅꯐꯝ ꯊꯣꯛꯇꯦ꯫ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩꯁꯤꯡꯅꯁꯨ ꯃꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯇꯣꯞꯄꯗ ꯈꯛ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯣꯗꯔꯟ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯍꯟꯈꯤꯕ ꯅꯤꯡꯊꯧꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯥꯟꯅꯕ ꯍꯩꯁꯤꯡꯕ ꯀꯥꯡꯂꯨꯞ ꯀꯌꯥꯕꯨꯁꯨ ꯅꯝꯊꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯉꯥꯛꯄꯒꯤ ꯃꯊꯧꯁꯤ ꯅꯤꯡꯊꯧꯖꯥꯁꯤꯡꯇꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯀꯥꯡꯂꯨꯞꯇ ꯌꯥꯎꯔꯕ ꯈꯨꯗꯤꯡꯃꯛꯅ ꯋꯥꯉꯝꯁꯤꯡꯒꯤ ꯑꯄꯣꯛꯄꯕꯨ ꯑꯊꯣꯏꯕꯅꯤ ꯂꯧꯖꯔꯛꯈꯤꯕ ꯑꯁꯤꯃꯛ ꯑꯆꯧꯕ ꯁꯛꯇꯤ ꯑꯃ ꯁꯦꯝꯒꯠꯂꯛꯄꯒꯤ ꯍꯩꯁꯤꯡꯂꯕ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ꯫ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯀꯤ ꯏꯗ ꯌꯥꯎꯈ꯭ꯔꯕ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯁꯤꯁꯨ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯅꯣꯡꯆꯨꯞꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯔꯤ꯫ ꯃꯁꯤꯕꯨ ꯌꯥꯗꯕ ꯃꯩꯇꯩꯁꯤꯡꯒꯤ ꯏꯗ ꯆꯨꯈ꯭ꯔꯕ ꯑꯃꯗꯤ ꯃꯩꯗꯤꯡꯉꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯕ ꯄꯊꯥꯞ ꯑꯁꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ, ꯆꯥꯎꯈꯠꯇꯕꯅꯤ ꯂꯧꯕ, ꯁꯅꯥꯃꯍꯤꯕꯨ ꯌꯥꯗꯕ ꯑꯃꯗꯤ ꯑꯃꯥꯡꯕꯅꯤ ꯂꯧꯕꯁꯤꯡꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯩꯇꯩ ꯑꯣꯏꯐꯝ ꯊꯣꯛꯏ?